2023 की जनवरी थादगी हौजरगे अमदी ट्यूशन क्लास के सुहानगुमना खुदोंचाबा अदुमा पिजरी नुपा मसा अमदी नुपी मसा की स्कूल लोइरबा बोर्डिंग अमदी डे बोर्डिंग की खुदोंचाबा सु लेजरी लैंग्वेज लैब असोमदा छात्र सिंह खनबा क्लास चयोल की ओइना थांगजा खुदिंगी वीकली टेस्ट पांथुक जगनी यामना होंगना ट्रांसपोर्टेशन की खुदोंचाबा सु लेरबा तोंगा तोंगानबा क्लास सिंह सीसीटीवी अमदी रिकॉर्डिंग की खुदोंचाबा लेरबा स्कूलर्स की ओइना क्लास अमदा लेगेदबा छात्र मसिंग अकक्नबा लेजै मंथली टेस्ट खुदिमक्ता फास्ट होल्डर तारकनबा सिंगी ट्यूशन फी कॉमथुक जगनी बोर्डिंग की खुदोंचाबा से क्लास 1 की दुमक थमजरी अखनबा पर्सनालिटी सिंग वारी वताई सनदुना कैरियर मोटिवेशनल अमदी इंटरेक्शन प्रोग्राम न सिंगबा थमजरी चाइल्ड फाउंडेशन खेमन थोबाल की ओइना अहानबगी क्लास 1 दगिना क्लास 5 फाउबगी खुदोंचाबा लेजरी अमदी हायर क्लास सिंगी ट्यूशन की खुदोंचाबा सु हानगुना लेजरी मफम मसिदा मही मसिंग तंबा खक्त नतना तोंगा तोंगानबा वोकेशनल ट्रेनिंग केंदन छाबा सापोन छाबा मखल मखा कयागी वोकेशनल ट्रेनिंग की खुदोंचाबा सु पिजरी प्री नर्सरी केजी अमदी क्लास 1 2 3 4 5 की तोंगा तोंगानबा टीचिंग मेथड सिजनदुना ताकपी तंबीबा हौजरी ngasi ngasi multanabiyu 9366 53855 loinana 60091 86635 amadi ahangba pham khara su kaujari मैथ्स की ओजा अनि इंग्लिश की ओजा अनि अमना वार्डन ओइना पामजै साइंस की ओजा अनि मणिपुरी की ओजा अनि हिंदी की ओजा अनि राइम की बीएससी ओजा अनि कंप्यूटर की हैंडलिंग की ओजा अनि अयाबा डाइट लोरबन हेना पामजै इंटरव्यू की मतम लाक्लिबा नवंबर की तांग 15 दा पांथुक जगनी मफम असिदा ओजा ओबिगदब सिंगी तोंगा तोंगा पैकेज सु थमजरी इंटरव्यू यावननबगी दमक अदोमदोमना चाइल्ड फाउंडेशन खेमन थोबालदा ऑफिस आवर द लिंक बिरक्तना अदोमदोमगी रिज्यूम पिसिनदियो लाइंजरी कोनुंग ममांग ट्रैफिक पॉइंट वांखई रोड थंगाल टेंपल अदोम करिगुंबा नातोन मही ताबा नातोन फुनबा हाथी तोइना खनबा कोक तंखाई तंखाई सिकपा नातोन मनम खंगदबा नत्रगना नमथीबा मनम नंबा खनाउ नाबा टॉन्सिलाइटिस खोंग तांग तांग सिकपा खुउ नाबा गाउट अर्थाइटिस मनुंग चंददा नाबा नुंगसंग अमदे फिस्टुला उरिंग अमदे महिंग लोइनना रिंगवाम मसिकत नतना नुपी की अनाब सिंह लाइंजरी मफमना HN होमियो क्लिनिक कोनुंग ममांग ट्रैफिक पॉइंट वांखई रोड थंगाल टेंपल लाइंबगी मतम अयु पुंग निपान दिगिना नुंगथेल की पुंग अहुम फौबा अकुपा मरोल की दमक कॉल तोबियु 98561 32688 अमुकहना 98561 32688 लेंगसिन बिरो Kaksin Opticals and Eye Care Clinic Kaksin Bazaar Naholai Lamba Mafam asida computerized eye testing ki khudong chap bijari mid khakta ki oiba Dr. Eye Specialist na corneal disease and injuries cataract pterygium dry eye treatment computer vision syndrome digital eye strain eye allergies पंजरी बमित की लेना मखल खुदिमा लाइंजरी येंबगी मतम लेपा पोपा अमदि सगोल से नुमित नुंगथेल पुंग अनि दगिना पुंग मरी फावबा थांगजे नुमित अयुक पुंग निपान दगिना अयुक पुंग 13 फावबा मसी खक्त नतना कक्सिंग ऑप्टिकल्स एंड आई केयर क्लिनिक असिदा अहोंग ममलदा मखल खुदिंगी पावर फ्रेम अमदि पावर लेंस कॉन्टैक्ट लेंस अमदि सनग्लासु फंगबी अकुपा मरोल की दमा कॉल तोबियु 700-561-3496 लोइनना 8731-916499 ngasi makling sinbiro Kaksin Opticals and Eye Care Clinic Kaksin Bazaar Naholai Lamba पुजरकले महिंद्रा कंपनी अमदी हॉलैंड कंट्री की IZ कंपनी का पुन्ना टिश्यू कल्चर तौजरगा पुथोकपा आलू चारा असेंगबा आलू चारा अमना आलू केजी अमा हेनबा पोथोक लेरबा आलू चारा पुजरकले सही तरह चुपन मियाम की सेवा तौदुना लाकलबा मचेलबा एग्रो महिंद्रा ट्रैक्टर मालूम बाजार दा ngasi मंगलेंग थोकपिरकलो अदोंगी दरकार ओइबा आलू चारा लोबी होरो थाबी होरो
अहानबदा मरुओइबा पाउसिंग इम्फाल यारिपोक लंबी की ngaरियान चिंग फता हाउदी सिंह हुंथोकपम ओइरे मालेम की थाकता गीता जयंती पांगथोक्तुना पंडित चामगा निपाना गीता पाखरे ngasi gi haugalakliba naharol singnasu gita gi maramda khangzingadabani haina lagani sana phongdokli amaromda laiba asigi civilization gi matik mayai haujik tapna tapna khanglaktuna thijin khomjin ba haurakli basi thagat pham thoi haina chief minister N Birena phongdokre कुकी लाल होलुक सिंगा लेंगा कतौनरी बसु हंदोकननबा तक्सिनख्रे disabled singbu person with special abilities haina kauhaningi haina minister dingo na phongdorakle angang dining thada khangi haina badawna Baldiv ningthaujamna mobile scanner call gi app puthokadori mitai maitai bu SD list ta chanana bagi khongjangda saruk yaba lupma sing yam khalaklei tana pham thokpa dimani haina MLA Radhesamna phongdokre police ki MPS grade 2 da promotion pibagi pangthokhiba review DPC singna rakhiba petition sing high court na dismiss tawkhre Dr. Singhi relay hunger strike leptana chathari OBC post matric ki scholarship pitho u haina desam gi maikaidagi taksinkhre Police constable oiba amana mahaki loinabi masanupi utupna thomduna hatkre haire angangi makokta singjang thamduna warak lubada chenaba mioi ahum phare amadi ningtham thada ingbagi chang hanthare haire Kurumjari morning newspaper reading tabiriba singbu Pusparani Laishromna taram noksari Masi poinu ki tarani thoini panba English ngani kungani thoi December ki tarik mari nomaji numit asigi maru oipa pausing miyamda sandokna pijari Imphal yaripok lambi ki ngarian ching mapa ki lambi ki nak yet asi sakhangdaba singi lisang sina amot akai sing hundokpham onthok-tuna lairamba thengnare yamna maru oiba state highway asigi nak yet asida mi leitabagi khudong chaba loduna achouba gari singda lakpa mioi singna yamlaba amot akai kya itat tatana hundokle haiba wakat lakpadagi akhanana yengsiluba matamda yamlaba amot akai kaya marum lambi ki mataida pasinduna lairamba thengnabani mafam asida hundoklamliba amot akai sing asi yum dagi puthokpa phatta haudi kaithen dukan hotel na chingba mafam singdagi puthorakpa oigani hairiba amot akai sing asi mi tadaba lambigi sidai asida tongan ba mafam singda saithoktuna leiba thengnari state highway asigi ngarian chingi pareng asida chaurakna kilometer aniromgi sarukta lambigi kha thangba maikei romda yamlaba amot akai sing asi paisinduna leiri
mafam asida hundoklamliba amotpasing asi matam kayagi mamangdagi howna hundoktuna lakpagi khudam sangdam kaya marumsu uba phangle lambi gi chidaimaktada amot akaising asi hundoksinba maramna lambi asi phawduna chatpa matamda ka hena manam namthiba phawhalle masina achat awok tawribasingda hena khudong sahandre hundoklaba amot akaising asi ayambana masa mathanta tumba ngamdaba e-waste bio-waste na ayamba oiba maramna miyoibagi haksang sohanbata natana mahosagi khaldasu akaiba piba yabagi oithokpa lairi hiram asigi matangda manak nakpada khundaba khul amagi miyoi amana phongdorakpagi matung ina mafam asida lambigi saruk asi imphaldagi panglap laptaba amadi mi tadaba mafam ama oiba maramna chahi kyagi mamangdagi howna mafam asida amot akai hundokpagi thabak asi adumak chathaduna lakhi matamgi oina sitok sengdokpagi thabak laikai club amadi lengaki mari leinabasingna chathaba laikre adubu maipunana chitpa sengbagi thabak sangnaina sathadaba amasung amotpa langthokpagi thabak asi leptana adumak chathaba maramna mafam asida phata haudi paibagi sang nongmagi hengalakli masina anakpada khundariba amadi achat awok singda chauna khudong sadaba mayokna halle amot akai hundokliba sisu numidang athengba amadi mi leitaba matamda khudong saba lawduna hundoknaramba maramna asigumba aranba thabak tawribasing asi phaba punba tawnanabagi khudong saba su phangdri masida lengaki mari leinaba loisang singnasu amotpasing asi lawthokpidabana asigumba phibam asida leiraklibani masida lengang akanba midyang sangbiduna mafam asibu luna nana thambinanaba amadi makhatana amot akai langthokpa yahandanaba akhanaba thausil paikhatna haldingi hairi panbayabadi manipurda amot akai ningthina loisindabadagi NGT na lupa crore chanigi fine thinanaba khangalakhiba laikhrabani Manipur ki Kuki Lalholup Jomi Revolutionary Organization ZRO Jomi Revolutionary Army amasung Kuki National Organization KNO Kuki National Army KNA ga Manipur lengak amasung India government ga punna suspension of operation taunari basi khudaktagi handokpi uhaina People's Alliance for Peace and Progress Manipur PAPPM na lengakta appeal tawkhre PAPPM ki President M Bobby na khuyek piduna India ki Prime Minister Narendra Modi Home Minister Amit Shah amasung Manipur ki Chief Minister Nongthombam Birenda thaba cherol amana hai Kuki National Army KNA ga Manipur government amasung India government ka haukiba kumja lising ani nipan gi August Kungani thoida suspension of operation khuyek pinaduna ceasefire chanaraki loinana sahi asimaktadagi Jomi Revolutionary Organization Jomi Revolutionary Army gasu suspension of operation chanaduna laklibani suda lainariba lalholupsing asina konba mafam singda popi thabagi sang ka hena wangkhalakpa thengnai masida sunatana Manipurda mayai gaba drug lalonbagi sangsu leptana hengalakli hariba lalholupsing asina Myanmar masa kaya marum Manipurda pusilaktuna khunda hananaba honarakli masigi sumathakta chingilam singda namduna paisa khaibagi thabaksu sang wangkhalakli Kuki National Army ki President amasung Supreme Commander oina thabak puriba P Soyang Haukip asi Myanmar ki Saigang Division ki manung chana laiba Molnoi village da pokpani masida sunatana KNO gi spokesperson odiba Dr. Silent Haukip asigi mama asisu Myanmari singa yamna achetpa mari leinaba miyoi amani hairi Amaromda ZRA gi President Thangyan Pau asisu Myanmar gi Chin State manung chana laiba Pamwal village da pokhiba miyoi amani mahaki graduation asisu
मंडले यूनिवर्सिटी दा कुमजा लिसिंग अमगा चमापन मरीफुगा मरीदा बैचलर ऑफ साइंस की डिग्री फंखिबनी लोइनना मास्टर डिग्री सु कुमजा लिसिंग अमगा चमापन मरीफुगा निपांदा रेंगुल यूनिवर्सिटी दगी फंगलखिबनी हाइरे महाक जोमी नेशनल कांग्रेस की जनरल सेक्रेटरी ओइना कुमजा लिसिंग अमगा चमापन मौबुद्रागा माथोय फावबा थौपुरमखि असिगुम्बा कया असिगी मथक्ता हाइरिबा लुपसिंग असिना मखोय मखोयगी मरनाय ओइबा इंटरेस्टा थबक थौरम कया मरम सथदुना लागली मरम असिना सेंट्रल गवर्नमेंट अमसुंग मणिपुर गवर्नमेंट अनिना लुपसिंग असिगा सस्पेंशन ऑफ ऑपरेशन हौजिक फावबा चथदुना लागलिबसि वाहंग ओइनिंगाय ओइरे लुपसिंग असिना होखिबा चही खरासिदा म्यांमारदगी मियोय कया मरुम स्टेट असिदा पुसिंदुना इंडिया की लोगी वांगमदा खुंदा हांदुना थमली हाइबसी खुदम सांगदम लेख्रबनी मरम असिना लुपसिंग असिगा मखाताना अदुमक सस्पेंशन ऑफ ऑपरेशन तौनबा असिना इंडिया की अपुनबगी नेशनल सिक्योरिटी दा कायबा ओइरकनी हाइनसु फोंदोकले गीतादी मियोइबा खुनाइदा अफबा वखलोन संदोकपा लोइनना मियोइबगी पुकनिंगदा इथिल पीबा ngamba लाइरिकनी मसी मालेमगी लाइनिंग पुमनमकी हौरकफम ओइरिबनी हाइना मणिपुरगी गवर्नरगी थौपुरिबा ला गणेशना फोंदोखरे सम सक्रिता भारती मणिपुर प्राण अमसुंग श्री श्री गोविंदजी टेम्पल बोर्डना पुन्ना सिंधुना श्री श्री गोविंदजी टेम्पल दा पांगथोखिबा इंटरनेशनल गीता जयंती अमसुंग गीता पाठ की थौरमदा चीफ गेस्ट की वारोल पीरदुना मणिपुर की गवर्नर ला गणेशन हाई गीता असी इंडिया मनुंग खक्तदा हेना सखंगनरकपगी मथक्ता मालेमगी तोंगान तोंगानबा लेबा कयादसु सखंगनबा हेंगलकले गीता असी गुरुक्षेत्र की लानफमदा अर्जुनदा मथौ पांगथोकपा मतमदा अचुंबा अफबा थबक पांगथोकपना आइगी चिल इनाव मरी मतादगी हेना मरु ओइ हाइबा पौताक पीबा मतमदा कृष्णना फोंदोखिबनी कृष्णदी मालेम पुमनमकिनी अमसुंग महाकी पाउजेलदी मालेम सिनबा पाउ असी मखाताना तामिनसे थुंगना यानरबनी कृष्णना फत्तबसिंगबु अफबना अमसुंग ताथीबबु नुंसीबना माइथीबा पीननबा मवोंगदा लांथेंगनदुना लाखी मालेमगी लेबाक कियाना महाकी नुंसीबा खांगबा कनबा मालेम पुंबा इंथा तपथबा पुरकननबा पीरिबा पाउजेल असी हेना मरु ओइना लौबगी तंगाई फदबा लाकली हौजिकी मिरोलना मरांग कायना फंगलिबा अरब की पोलमसिंग असिगी मथक्ता मखोइगी पुंसीदा मेंसिनगदबा अहांगबा मफम कया लैरी हाइबा फाउनरकली असिगुंबा अहांगबसिंग असिबु मेंसिननबा भगवत गीता नतना अतै लाइरिक लैते गीता असी इंडिया दा नतना नोंगसुपलोमगी फिलोसोफर सिंगनसु मसिबु सेंगलबा अमसुंग थोइदोक हेंदोकपा लाइनिंग सिंगी पाउजेल अमा ओइनसु लौनरी मालेमगी मियामना गीता असी लाइनिंग पुमनमकी हौरकफम ओइरिबा मरु अदु ओइना लौनरी कनागुमना लाइनिंग पुमनमकी ममानी हाइनबसु याउरी गीताना मियोइबा अमबु हेना मथौ मसक खंगना थौदांग लैबा अमसुंग खुनाई असिबु हेना सेंसिटिव ओइहननबा लमजिंग लमताक पीरी गीता असी क्राइसिस मैनेजमेंट की ख्वाइदगी फरबा लाइरिक ओइरी मसी मियोइबा खुनाइबु इथिल पीबा ngamba लाइरिक अमसु ओइरी हाइखी थौरम असिदा चीफ मिनिस्टर एन बिरेना महाकपु मियामना मणिपुरी सेमगतनबा अमसुंग मियामगी कानबा थबक तौननबा थारकपा ओइबना मदुगी वाखलोन अदुना मांगदा थमलगा मियामगी याइफननबा अमसुंग नुंगाइननबा होनबनी इंडिया असिंग असिदी प्राइम मिनिस्टर मोदी की मखादा मियाम पुन्ना चटमिनदुना पुन्ना साउखतमिनदुना पुमनमक थाजनना चटमिनरी लमदम असिदा संस्कृत लोन मांगथरकपदगी कन्ननबा समसक्रिता भारतीना होनरिबासी सिंथानिंगाइनी संस्कृत
मालेमगी लेबाक कयाना पामनबा लोल अमा ओइरकली हंदकता संगाई फेस्टिवल यावबा लाकलंबा फॉरेन एम्बेसडर सिंगना फोंदोकलंबदगी वाफम असि खंगबा ngamhobani इंडिया की लोल अमना मालेमगी लेबाक कयादा पाक सना संदोरकपा असि चाउथोकसनिंगाइनी हाइखि गीताना पीरिबा अफबा पाउजेल असि ngasi miyoibagi punsida tatna thanaba yadraba ngakta oiribani matam amada muslim singi lengak leiringai matamda asigumba kaya asi nathairaga punanaba hotnaramba loinana british lengak lakpa matamda colonial lengak amagi mawongda chatharamba kaya aduna lamdam asigi leijaramba civilization kaya bu mating phudokna uthokpa ngamlamkhide अदुबु ngasidi Indian civilization gi masak sing adu lusingba kayana kathokpaga loinana honarakpadagi miyamda uthokpa haurakle haina chu chief minister na makhatana phongdokhi कांगपोकपी पुलिस स्टेशन दा कांस्टेबल ओइना थबक तौबा मियोय अमना मसामकी नुपी अमदि चही मापलोम दा ngairibi मचानुपी बु उतुपना थोमलगा हाटख्रे पुलिस तगी फंगबा पाउदा थौदो असि कांगपोकपी डिस्ट्रिक्ट की सपरमैना पुलिस स्टेशन कोनबा गेलबुंग खुलदा ngarang ayu angan ba pung ahumlom taba matamda thoki hairi थौदो असि द चेनरी बा पुलिस कांस्टेबल असि कांगपोकपी पुलिस स्टेशन की टीम ना फारब कांस्टेबल असिगी ममिंग होलखोमांग हाउकीप सही गुंठा मंगा अपोकपा लेखिद्रबा थांगखोंगम कवी गेलबुंग विलेज तगिनी महा कांगपोकपी पुलिस स्टेशन दा पोस्टिंग ताबनी महाक वाखल गी लेना लेबदगी हौजिक एब्सेंट दा लेबनी हाइरी महांगना उतुपना थोमदुना हातखरबा महाकी नुपी असिगी ममिंगना टिंगबेम चही निफुगा मंगा पाव असि मखाताना पिचरी अमदी महाकी मचानुपी असिना नैंगसिंग थेम सही मापन्नी थौदोक असिगी पाव हेक फंगबगा सपरमैना पुलिस स्टेशन कांस्टेबल असिगी मयुमदा संगसिनबदा ममा मचा की असिबा हक्सांग अदु सुमांगदा तातुना लैरंबा थेंगनखी कांस्टेबल अदुसु मयुमदा लैरंबदगी फाखी सपरमैना पुलिस स्टेशन की टीम असिना फोरेंसिक साइंस रेगुलेटरी दा पाव पीबदगी मोबाइल फोरेंसिक साइंस की टीम अमा इम्फाल दगी चंगचिंदुना थौदोक थोफम अदुदा कुपना यंगसिनख्रे तुंगदा असिबा हक्सांग अनि सपरमैना पुलिस स्टेशन की टीम न लौखटलगा पोस्टमार्टम की दमक रिम्स की मोक्ता थमख्रे थौदोक असिगा मरी लेनना सपरमैना पुलिस स्टेशन केस अमसु लौखटले हाइरे पिकलिंगैदगी हौना निंखिबा वाखलदा चप युंगना मनिंग थुंद्रिबा फावबा होटनबा लेप्तबा थवाई यावना माई पाक्त्रिबा फावबा होटननिंगबगी वाखलगा लोइनरखिबना अंगांगदी निंगथादा खंगी हाइनबगुमना सिंगजमई PS की मनुंग चनबा खा नावरेम लेकाइदगी निंगथौजम किशन अमदी निंगथौजम ओंगबी नेविदितागी चही 13 खक्ता ngairiba मचानुपा बलदीप निंगथौजमना ममांगदा कोरोबोय गेम अमसुंग रिसीव एफ माई पाकना पुथोखरबा मतुंगदा मोबाइल स्कैनर कॉल की एप सु पुथोकदौरी
mahak hauzik Comet School da Computer Science na mapung oiba subject oiduna 11 class tamliba nupa macha amani. Mahak na puthokpa nauba app oigadoriba mobile phone gi scanner call gi app asigi matangda mahak na hai hauzik masigi damak sem saba pumnamak loire anauba app asi hauzik mayamna sisinariba mobile da hapa yaba app amasu oigani anauba app asigi matengna karigumba phone number ama cheda isilhauduna thamba oigera natraga mobile phone gi gallery da yauba oigera sisinnaninglakpa matamda number adu thawoina amu copy tawduna nambagi mahutta direct oina hangdoklaga photo kaplaba matungda tawbifam thokpa process tawraba matungda number adu ithok isin tawnadana app asina adumak paraga phone tawba yauna number adu sisinnaninba mawongda sisinaba yahalagani hairi hairiba telephone number adu chumna khaki call tawba khakta natana number adu da message thadok thajin tawbudasu phone book ta hana changhalaga makhatana sisinaba yagani app asi mahakna puthok ninglibagi maramdi telephone handset amagi phone call list da yawba number sing adu ithok isin tawbada matam changba amasung athu akai nangnadabana phone number thibada matam changi adubu app asi semduna puthoklaba matungdadi hairiba khudong chadaba sing asi mayok nararoi app asigidamak mahakna school phawba numinini rom chattana kanna hotnari haiki aduga mahakna puthokhiba Koroboy game asi mamangi kumja 2020 gi August thadani app asimak Manipurgi manungda leiba miyoi sing khakta natana mapangi miyoi kyanasu sijinnare hairi aduga mamang thada mahakna puthokhiba receive app asisu dukan phamba miyoi singna pamna sijinnabaga loinana makhoigi sinpham adugasu chuna halai hainasu phongdorakle maram asina ahum suba oina puthokadoriba mobile gi scanner call gi app asisu miyoi ayambana pangtaknana sizinnarakani haibagi thajaba leire hainasu mahakna phongdorakle Koroboy game di hauzik miyoi lising kungi mathakta sizinnarakle adubu ahum subo oina puthokadoriba mobile phone gi scanner call gi app asina amuka suhena masing yamna sizinnarakani haibagi thajaba lei Baldip ki apokpa ningthaujam kisana phongdorakpagi matung ina hauziki matamda miyamna mobile phone sisinabada kanaba mayam lei adubu mangjagadaba mayam amasu yaudaba nate adum oinamak naha oidiba mahiroi singna arembada matam manghanduna leibagi mahutta mobile phone asibu afaba maikairomda sisinnahaningi masanupa Baldip piklingaidagi hauna anauba potchai sing sem saduna puthokpa pamlakhibani mahakna miyamgi kanagadaba thabak thorom sing hek tawrakpada mahak yauna imungi maikaidagi su mapung phana support tawgani hairakhi sahi nauriba angang nupa macha amagi makokta singjang thamlaga warak nanaba honaruba miyoi Madubu video kapluba miyoi amasung social media da upload tawruba miyoi ahum police na phagatle haukiba numit kharani ki mamangda Facebook da upload tawrakhiba post amada chahi nauriba nupa macha amagi makokta singjang thamlaga kihanduna wa hangbigi thodok aduga mari leinana phagatlaba miyoi singasi sangayumpham Cherapur part 2 dagi MD Akbar sahi kungahumdoi apokpa laikhidraba MD Tahir Ali amasung MD Nazir sahi kungani thoi apokpa MD Rahimuddin loinana Lilong Hauraibi Turel Ahanbi upak thong manaktagi MD Yasir Ahmad apokpa pau asi makhatana pijari Riyakat Ali Kawi Haire social media gi post aduga mari leinana cyber crime police station na lokhatpa case amada Thawal district police ki team amana makhoi ahum phagalaba matungda Imphal police station da khusinnarakhi bani
वीडियो अदु यासिर अहमदना फेसबुक ता पोस्ट तौरुबदगी सोशल मीडिया दा वायरल चलखिबनी लोइनना पोस्ट अदुबु येंखिबा मियोइसिंगना अंगांगसिंगदा तमथिबा मवोंगदा सिंजंग मकोकता थमलगा किहल खंगनबगा मरी लेनना चथकिबा थवोंग अदुदा पेनदबा फोंदोकनखि हिरम असिगा मरी लेनना सोशल वेलफेयर डिपार्टमेंट की डायरेक्टर एनजी उत्तमना हाई असिगुम्बा थवोंग असि कनागुम्बना फागी ओइना तौबा ओइरमबदी याई अदुबु मसिना चही नौरिबा अंगांग अदुगी वखलदा पिरमगदबा चैथेंग अदु खंगबीबा चंगी करी वखलोंदगी असिगुम्बा थवोंग अदु चथबनो हाइबदु चपचाना खंगदोकपगा लोइनना कैरोई लेकाई अदुगी मियामगी वखलोन अदु खंगदोकलबा मतुंगदा थवोंग अदु चथरिबसिंग अमसुंग अंगांग अदुबु काउंसलिंग पीबगी तंगाई फदबा लेबना डिपार्टमेंट की माइकेदगी मखोइबु निंगथिना काउंसलिंग पीननबा थौरांग तौरे हाइनसु फोंदोरकले शेड्यूल ट्राइब डिमांड कमिटी मणिपुरना मितै मैतैबु एसटी लिस्टा चलहनगदबनी हाइदुना संगसिलकलिबा खोंजंगदा सौगलकपा मपांगलुपसिंग नोमनोमगी मसिंग यामखलकपगा लोइनना तोंगान तोंगानबा लुप कुंथ्रागी मिहुतसिंगना खुसमनदुना इम्फालगी बाबूपरादा लैबा हियांगलमगी एमएलए डॉक्टर युमनाम राधेसामगी क्वार्टरदा थोमजिंदुना डिमांड असिबु तक्सिननबा मेमोरेंडम हकथेंगनना पिसिनख्रे एसटीडीसीएम अमसुंग मपांगलुपसिंगदगी मेमोरेंडम लौसिलबा मतुंगदा एमएलए ना फोंदोखिबदा फुरुप अमगी तुंगी आइडेंटिटी कन्ननबा होनबा हाइबसी मैतै ओइना लेरकलिबा अखोइगी तौफम थोकपा इथौदांगनी मितै मचा अमा ओइना शेड्यूल ट्राइब की डिमांड असी छौगतली अखोइगी फुरुप असी इंडिजिनस ओइबगी आइडेंटिटी लेरबसु नोमदी सोइदना माइनॉरिटी तारगनी मसी थोक्तनबा अखोइ 6 शेड्यूल की मनुंग चलगदी शेड्यूल एरिया की ओइना कॉन्स्टिट्यूशन की सेफगार्ड फंगनी हाइना थिगतलुबदगी अमदी नैनरुबदगी ओइथोकपा याबा लेबना अतोपा पाम्बै लेरगसु ख्वादगी नकपदी एसटी लिस्टा चनबना ओइगनी हाइनासु फोंदोखी अखोइगी तुंगी आइडेंटिटी मांगदनबा अमसुंग फुरुप असिगी तुंगी दमक खल्लगा संगसिलकलिबा खोंजंग असी सोइदना माइ पाकपा ngamlagani हाइखी महाकी माइकेदगिसु डिमांड असी फंगनबा होनबदा पांगबा याबा मतेंग पांगनी हाइनासु थाजबा पीखी मणिपुर पुलिस डिपार्टमेंट की पुलिस इंस्पेक्टर सुबेदार मेजर सिंह प्रमोशन दा मणिपुर पुलिस सर्विस ग्रेड 2 दा एप्लॉयमेंट पीननबगीदमक ngasidagiना चाही तरुकलोमगी ममांग ऑगस्ट 18 इंग्लिशिंग अनि तरागा तरुक दा पांगथोखिबा रिव्यू डिपार्टमेंटल प्रमोशन कमिटी मीटिंग अहुम सुबा रिव्यू डीपीसी अमसुंग रिव्यू डीपीसी असिगी मतुंग इना एमपीएस ग्रेड 2 दा प्रमोशन पीखिबा ऑर्डर अदुबो पुलिस ऑफिसर खरना सिंगनरक्तुना हाई कोर्ट ऑफ मणिपुर दा फाइल तौरखिबा सिविल रिट पिटिशन अनिमक कोर्ट असिना हौखिबा लेबाबोकपा नुमित्ता पीखिबा जजमेंट अमसुंग ऑर्डर दा डिसमिस तौख्रे ऑल मणिपुर हेल्थ सर्विसेस डॉक्टर्स एसोसिएशन ना मखोइगी डिमांड सिंग तक्सिलदुना चथरकलिबा रिले हंगर स्ट्राइक की मखा तारकपदा ngarang su पोरोमपाता लैबा इम्फाल ईस्ट की CMO की ऑफिस कैंपस दा खोंजंग संगसिनख्रे खोंजंग सिंगदा सरुक याखिबा मेडिकल ऑफिसर डॉक्टर लौरेंबम इंदिराना फोंदोखिबदा चाही 15 डॉक्टर की सिनफमदा मथौ तौरकलगा प्रमोशन फंगदना पेंशन फंगबा डॉक्टर कया यावख्रे डॉक्टर अमदी नर्सिंग स्टाफ सिंगना थबक तौबगी चाही खरना हुमफुगनिथोय खरना हुमफुगा मंगा ओहनबासी मानना थमनिंगी लोइनना हेल्थ डिपार्टमेंट की डायरेक्टर अमखक लेबगी मथक्ता डायरेक्टर एजुकेशन अमदी डायरेक्टर पब्लिक हेल्थ हापसिन बियु लोइनना कुमजा लिसिंग अनि तरागा तरुक्तगी चनरखिबा तरे सुबा सेंट्रल पे मपुंग फाना चनहनगदबनी हाइनसु मखा ताखी
ngarang nungthin Desamgi mayai loisangda pangthokhiba paugi mifam amada Mahairoi Singi Lup asigi General Secretary M. Somorjit Luwangna kumja lising ani kunga mathoigi OBC post metric scholarship sing phampham thokliba Mahairoi Singda phanghandana lairakliba si athuba matamda pitho u haina lengaki mari leinaba official singi pungning singsenkhre social justice amasung empowerment ministry na tongan ba category gi Mahairoi Singda piba scholarship asi Manipur gi oina kumja lising ani kunga mathoi gi OBC post metric scholarship ki Mahairoi lising kunga mari samapan mabudraga taru henbagi senpham lupa crore taraga taret lak kuntraga mathoi rom pithoktana leiriba si athuba matamda pithoktrabadi akanba khongjang sing sangsinanaba sem saragani haikre Saliba chahi asigi ningtham thadi kalen ga saba manare mamangi sahi gi December thata sakhibagi changdagi sahi asidana sabagi chang wangba hele Manipur da December tha hogalaklaba phawbada khwadigi sabagi chang asi Celsius degree kunganithoi dasmik ahum taretagi kunthraga humdoi dasmik mapan ahum phawba oire khwadigi ingba changna Celsius degree Mapan dasmik manga ahum dagi taraga mapan dasmik chuino mari oire haukiba kumja lising ani kunga mathoi gi December ani da Manipur gi khwaidagi sabagi chang asi Celsius degree kunga mari dasmik chuino mapan dagi kunga nipan dasmik mapan mari oikhi Manipur lenga ki Directorate of Environment and Climate Change dagi numit khudingi thokpa weather report ki mamang sahi gi December ani gi report ka chaliba sahi asigi December ani gi report ka sangdamnaba matamda saba amasung ingbagi changda state asida chawna hengatpa thengnare kumja lising ani kungi December ani da Imphal East da khwadigi saba chang asi degree Celsius kungani pan dasmik mari mari oikhi December ani da district asida degree Celsius kungani pan dasmik mapan mari sakhi loinana chaliba chahi asidana district asida degree Celsius kunthra dasmik manga ani saba thengnakhi amaromda report asigi matung ina kumja lising ani kungi December ani da Imphal West district da Celsius degree kunga mari dasmik taret mari kumja lising ani kunga mathoi gi December ani da degree Celsius kunga manga dasmik ani ama amasung kumja lising ani kunga nithoi gi December ani da Celsius degree kunga tare dasmik taruk mari yongna sakhi sahi khuding gi oina lamdam asida aing asagi khalda chawna kaitharakpa sinamaram oiraga mamangi sahi dagi chaliba sahi asidana saba hengalakpagi chang lepa leitana wangkhalakli mamangi sahi December amada Manipur da Imphal East amasung Imphal West da mathangsina degree Celsius kunga nipan dasmik taruk nipan amasung kunga taruk dasmik ani mapan saramba adu chaliba sahi asigi December amada district ani asida mathangsina degree Celsius kunthraga mathoi dasmik ani amasung degree Celsius kunga nipan dasmik taret taruk yongna sakhi
कुमजा लिसिंग अनि कुनगा माथोगी नोवेम्बर कुनगा तरेत इम्फाल ईस्ट अमसुंग इम्फाल वेस्ट डिस्ट्रिक्ट मथंगसिना साखिबा चांग असी डिग्री सेल्सियस कुनगा तरेत दशमिक तरेत अमसुंग कुनगा मंगा दशमिक अनि निपान ओइरंबा अदु चलिबा सही असिगी नोवेम्बर कुनगा तरेत डिस्ट्रिक्ट अनि असिदा मथंगसिना डिग्री सेल्सियस कुंथ्रा दशमिक अमा मरी अमसुंग कुनगा तरुक दशमिक अनिदा हेंगलकपा थेंगनरी सोशल वेलफेयर डिपार्टमेंट लमदम असिगी हक्सांगी फिबम तोंगालबा सिंगी याइफनना बगिदमक अंगंबा थाकता होनरी हाइना सोशल वेलफेयर मिनिस्टर हैखाम दिंगोना फोंदोखरे फेयर डिपार्टमेंट सिंधुना ट्रांसफॉर्मेशन सॉल्यूशन फॉर इंक्लूसिव डेवलपमेंट द रोल ऑफ इनोवेशन इन फ्यूरिंग एंड accessible and equitable world haiba teamda Palace compound da laiba iboyaima sumang lila sanglen da pangthokhiba International Day of Person with Disabilities 2022 gi thoramda Minister Dingona makhatana hai haksangni phibam tongalaba miyoi singbu aikoina disability hairibasi haifam thokte differently able person haibadi akhanana haithoi singthoiba haigadabani makhoida lairiba talent sing angakbani social welfare department asibu atopa department singdagi khwadigi mangchil thaba department ama ohen bahaiba pandam asida thabak tawri hauzik oiriba phibam asida department asi masak thokpa department ama oire ngarangi thorom asida disability singna tauba ngamba thabak sing makhoigi haithoi singthoiba sing normal miyoi amaga yengnabada makhoina mangjil thaba ubasi nungaiba phawi handak ta pangthokhiba sangai festival aduda disability sing gi tongan be stall hangduna makhoina puthoksaba pothok kaya miyamna pamna leina khiba adumak makhoina tauba ngamdaba leite haibadu utle amana asoibani amana normal ne haiba wakhalon thadok minaduna punna amata oina nungsinana hingminasi hainasu mahakna makhata khi मखा तारकपदा मपान गोइबा पाव खरदंग पिजरी गुजरात एसेंबली इलेक्शन की ओइना हानबा फेज की मिखल पांगथोकपा लोइख्रबा मतुंग अनिसुबा फेज की दमक अकनबा मौंगदा कैंपेन चथरखिबादु ngरang numidang oiram pung 5 तारकपदा लोइसिनखिबगा लोइनना फेज असिगी ओइना कॉन्स्टिट्युएंसी मबुद्रागा हुमदोइदा पुना मिरेप सनिपानगा कुंथ्रा हुमदोइना लंबा तौनगदौरी कांग्रेस के हानगी प्रेसिडेंट राहुल गांधी ने लुसिंगदुना चलीबा भारत जोड़ो जत्रा की खोंगचत्ता सरुक यारुबा मध्य प्रदेश गवर्नमेंट की स्कूल अमगी ओजा थबक्तगी सस्पेंड तौख्रे हाइने ऑफिशियल ओइबा रिपोर्ट अमदा फोंदोख्रे वेस्ट बंगाल की इस मेदिनीपुर की मनुंग चनलैबा तृणमूल कांग्रेस की लुसिंगबा अमगी मयुमदा बॉम्ब पोखाइबगी थौदोक्ता यामद्रबदा मियोय अहुम लैखिद्रे थौदोक असी इस मिनापनपुर की कोंटाइट के किलोमीटर निफुरोम चलग लेपा मफम अमदा थोखिबनी टीएमसी की सीनियर लीडर अभिषेक बैनर्जी की रैली अमा ngरang पांगथोकनी हाइना सेम साखी बॉम असी नहा नुमिदांग पुंग 13:35 रोम तारकपा मतमदा नरिया बिला खुंगंगदा लैबा तृणमूल कांग्रेस की बूथ प्रेसिडेंट की युमदा पोखाइखिबनी बॉम्ब पोखाइबगी थौदो अदुना मरम ओइरगा युमगी सरु खरसु अमांगता थोखी उत्तर प्रदेश की मनुंग चनबा अग्रादा थोखिबा कार अमसुंग ट्रक थोमजिनबगी थौदोक अमदा मियोय मरी सिखिबगा लोइनना अतोपा मियोय मापन्ना असोक अपन नंगख्रे उत्तर प्रदेश की मनुंग चनबा मथुरा डिस्ट्रिक्ट मसागी चही 13 खक्ता ngairibi nupi macha amabu
रेप तौरबा मतुंग हातोक्तुना थमलंबदा चेनबा मियोई अनि पुलिसना फागतपा ngamkhre Arunachal Pradesh Public Service Commission loba exam ama question leak oikibagi matangda hauji chathariba thijinbagi thabak adubu pendaba phongdokpaga loinana question leak ohelambagi thodokta chenariba miyoi amata phade haduna state asida leiba organization mabudragi mihut sing yauna masing yamlaba mahairoi amadi mama mapa singna saruk yaduna rally ama chatkre National Investigation Agency NIA na ISNL sigi makok thongba lusingba khara saman tawkraba matung Meghalaya gi Chief Minister Conrad K Sangmana phongdokhibada NIA na ISNL sigi lusingba khara saman tawkhiba aduna nakal ani gi marakta chathariba peace process ta akaiba mata leiroi haikre Dibrugarh University da MCOM ahanba semester tamliba mahiroi ama ranking gi wahaudagi hostel building dagi songthorakhibagi thodok aduga mari lenana hauji jail da leiriba mahiroi manga aduga unabada ayaba pinanaba Dibrugarh University gi anti ragging committee na kota haijakhibaga loinana committee asigi member ani jail manungda mahiroi sing adugi hearing chathabada ayaba pinanaba haire Mamang thagi November 13 da Mizoram da thokhiba stone kwari ningkhaibagi thodokta miyoi 12 nansinkiba adugi manungda miyoi 13 gi haksang phangba ngamlaga amana thiba khangdana lakhiba du ngarang numidang wairam thodok thokpam adudagi phangba ngamkhre Guwahati gi manung chanba kasar da leiba check safam amada check mai thabagi thabak tawriba mafam ama pokhairakpagi thodokta check safam adu da thabak suba miyoi ahum laikhidre Afghanistan ki capital Kabul da leiba Pakistan ki mission ki makok Ubai-ur-Rahman Nizam ni hatnana bachatharakiba attack amada mahak samnada hinghaure haina Ministry of Foreign Affairs MOFA na confirm tawkhre Malem asida COVID-19 pandemic ki emergency phase loisilakpa yana leirabasu Omicron na haujiksu makha tana miyoi kya mafam kya da leina asina nahanbaga loinana miyoi kya asibagi khayata tahali haina World Health Organization WHO na hairi Nigeria da Basel MT Heroic Aidunga loinana detain tawriba India amasung Sri Lanka gi crew member sing leiba ani gi envoy singna unakhre US amasung France na Ukraine gi lan loisil hanana bagi pandam ga loinana United Front ama semduna Russia gi President Vladimir Putin da taksilagani hairi Pakistan China Russia amasung Saudi Arabia bu countries of particular council CPC ni haina Phongdok laduna US Secretary of State Anthony Blinken na leibak sing asibu lining laishon gi freedom khongaung na ba leibak sing ni haina phongdokkhre Moscow na Ukraine da akan balan chathari ngai marakta G7 group ki leibak sing amasung masigi michang singna Russia gi thau gi mamal gi pankhai oina rebel amada Barrel amada dollar humpu ohenbagi wafam official oina yanakhre Ningtham thagi anoba COVID ki web ama lakle haina haiba yaraba khudam sangdam ama oina UK da COVID-19 gi case sing amu hana cheol amagi manungda million ama hele haina Office for Nation Statistics ONS na phongdokkhre European Union EU na Russia gi mayokta thamliba athingbasing dagi nathainanaba natraga athingbasing asibu thugaibagi thawong criminal offense ohenanaba EU na propose tawkhre
ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯄꯤꯖꯔꯤ FIFA World Cup 2022 गी ngarang sanakhiba hanba pre-quarter final match ta Netherlands na USA bu goal ahum amada maithiba piramlaga tournament asida quarter final changba ngamba ahanba team oire Dangels Dumfries ki singthaningai oraba all-round performance ki matengna Netherlands quarter final changba ngamkibani match asi sanaba horakpadagi Netherlands ki sanaroi sini attack hena chathaduna USA gi maikaida ngallingaidagi akanba pressure pisinduna lakhi sanabagi tara suba minata Netherlands ki sanaroi singna chatharakpa attack amada Dangels Dumfries na chemlakpa yamna fajaba khudongchaba amada teammate Memphis Depayna match ki ahanba goal chanduna mangjil thaba ngamki sanabagi kunga mari suba minata USA gi Weston McCready ye thangba maikaidagi pirakpa cross ama Netherlands ki defender singna block tawkhibadagi goal onthokpagi khudongchaba phangba ngamkide makhatana sanarakpada goal mangjil thariba Netherlands na attack hena chathaduna lakrabasu USA gi defender singna ningthina mayoknaba ngamkhibadagi ahenba goal sansinanabagi khudongchaba phangkhide match ki Nipuga humdoi suba minata USA gi sanaroi singna chatharakpa attack amada team asigi forward singna tawrakpa charge amada Netherlands ki goalkeeper Noppard na save tawkhibadagi goal oihankhide Amaromda Qatarna yumbu oiduna chathariba FIFA World Cup 2022 gi nahan athengbada sanakhiba Group G gi aroiba match ta Brazil Cameroon gi makhutta suino amada maithi khrabasu point taruk phanglaga group ki makok oikhre group asigi atopa match ta Switzerland na Serbia maithiba piduna group ki ani suba position taduna no out stage yoba ngamkhre Lucerne Stadium da sanakhiba Group G gi aroiba round gi match asigi athengba matamda Cameroon gi Vincent Aboubakar na chankhiba amata ngairaba goal asigi matengna Brazil bu ama sunoda maithiba piramba sina World Cup ki puwari da African team amana maipakpa ahanba oire Vincent Aboubakar na maipakpagi goal chalaba matung mahakna liliba purit laukhoktuna harauba phongdokpadagi referee da match asida ani suba yellow card piduna fieldagi mapan thoankhi Brazil team tournament asigi Group G da makok oiduna mangjongnana round of 16 changkhrabani group match sing sanaba loisinkraba matung Brazil na Switzerland ga point manarabasu goal difference da Fajakhibadagi makok oikhi Brazil gi mathakta mai pakhiba sina Cameroon group asida point mari phanglaga campaign loisinki Serbia na sumnagi point ama phanglaga mamaida laikhi India ki machine tumkhalakliba Unati Hudana Badminton Asia U17 amasung U15 Junior Championship 2022 gi U17 Women's Singles ta final changduna puwari semkhre top seeded India gi Unati Hudana ngarang sanakhiba U17 Women's Singles semi final da Thailand gi Miwon Jokouchi bu state game 21-8-21-17 da maithiba piramlaga final changkhi India gi Unati Hudana gold medal match da championship asigi yumbu leibak Thailand gi sanaroi Sarunarak Viti Darshan ga lamba taunaragani Russia Open Champion Unati Huda lemjaningai oiraba tournament asida game amata maithiba nangdana final changlakpani India gi U15 singles sanaroi Anis Thopani amasung U17 men's doubles player Ars Muhammad amasung Sanskar
Sarawatsu Championship asida yamna phajaba performance utuna final yaukhre. Nupagi U15 singles semi-final da India gi Anis Thopani na Anishuba Sidet Chinese Taipei gi Li Yu Juibu Sotharamba set phukatlaga Taranipan Kumathoi Kungamathoi Taranithoi Kungamathoi Taranithoi da maithiba piramlaga final yauduna Chinese Taipei gi Chung Chiang Yi ga sanaragani. U17 doubles player Ars Muhammad amasung Sansakar Sarawasna Makhoigi semi-final da Chinese Taipei gi player Si Rui amasung Sao Huabu maithiba pirambani. Egypt ki konung Cairo da sathariba ISSF Presidents Cup da India gi nupi shooter Anjum Modgil na Women's 50-meter rifle 3 position event ta silver medal laure. S fraud amasung namthak tawbaga mari leinana India gi number 1 settler Lakshya Sen mahaki imung manung amasung hanagi nation coach Bimal Kumar ki mathakta FIR amat tawkhre. FIR asi sagol se numita M Gopiyapa Nagaras na tawkhibani masagi sahi kunmathoi suraba Commonwealth Games champion Lakshya Sen ga loinana mahaki manau nupa Chirag Sen na kumja lising ani taradagi hauraga makoi gi chahi semdoktuna sahi kangluk ki tournament singda sanaki haina Gopi Yapa Nagaras na maral sikhi. Agency na phangba complaint copy amagi matung ina FIR asida Lakshya Sen gi pokpa Dhirendra Sports Authority of India gi coach ama Sen gi apokpi Nirmala amasung Lakshya Sen bu haukiba chahi taragi mamangdagi coaching pirakhiba Bimal Kumar su yauki. India da pangthokpa Football League Tournament singi manungda khwaidagi thak wangba oiriba Indian Super League ISL gi ngarang sanakhiba league match amada Hyderabad FC na Chennai FC bu ahum amada maithiba piramlaga point table gi ani subada haigatpa ngamkhre. Match asi sanaba horakpadagi team ani gi sanaroi sing lamba manarakpadagi ahanba hapta goal chanakhide. Sanabagi bhugataruk suba minatta Visitor Hyderabad ki Narzarina goal ama chanduna mangjil thaki. Match ki humbudraga nithoi suba minatta Chennai gi Kamaras referee na ani suba yellow card piduna match tagi mapan thohanki. Sanabagi Hyderabad ki Jinglen Sanana goal amaga chanduna ani shunoda lehanki. Match ki humbudra mapan suba minatta Chennai gi sanaroi singna chatharakpa attack amada Islukovich na goal ama chanduna pansil ama anida lehanki. Makhatana sanarakpa match ki marifugataruk suba minatta Hyderabad ki atopa sanaroi Herrera Gonzalez na goal amaga chankibadagi match asi makhoina yumbu Chennai FC bu pansil ahum amada maithiba piramlaga point table gi ani suba position da haigatpa ngamkhibani. Tournament asigi ngarang sanakhiba top league match amada ATK Mohan Bagan na Bengaluru FC bu pansil ama sunoda maithiba pikhre. ATK Mohan Bagan gi amata ngairaba maipakpagi goal asi sanabagi humputaruk suba minute Petratos na chankibani. India ki fast bowler Muhammad Shami Bangladesh ka match ahum gi one day international match ahum sanagathoriba sigi mangoina pangthokpa training session da lengjum sokhibadagi Umran Malik na mahut silagani. Sokraba Shami hauji BCCI gi medical team gi midyang makhada Bengaluru gi NCA da laikhre. Laiba ani gi series asi December 3 da Dhaka da sanaduna haudoklagani. India gi squad asida Rohit Sharma captain, KL Rahul vice captain, Shikhar Dhawan,
Virat Kohli, Rajat Patidar, Shreyas Iyer, Rahul Tripathi, Rishabh Pant, Ishan Kishan, Shahbaz Ahmed, Akshar Patel, Washington Sundar, Shardul Thakur, Mohammad Siraj, Deepak Chahar, Kuldeep Sen amasung Umran Malik yauri. Thajaba amaga loinana sanaraktuna Indiana ahanba hapta goal mangjil tharamlabasu loisilakpada defense da asoiba laikibadagi ahum suba hockey test yumbu Australia na India bu goal manga amada maithiba piduna tournament asigi match manga gi series ahum amada mangjongnana laukre. Manipur Fencing Association asinduna SAI-NERC Takyen Patta Chathariba 19 Suba Governors Cup State Level Fencing Championship ki ngarang nini chanba numita Imphal East na gold 3, silver 3 amasung bronze 8 phangduna pumnamaktagi mangjal thari. Physical Education and Sports Science Department DMU amasung All Manipur Taekwondo Association AMTA na punna sinduna DMU Physical Education Department ki Gymnasium Hall da Taekwondo Pumse competition pangthokre. Manipur Wrestling Association na sinduna ngarang dagi SAI-STC Hall Khumal Lampak ta 13 Suba Senior Men's Under 17 Boys Under 15 Boys Freestyle amasung Greco Roman 13 Suba Senior Women's Under 17 Girls amasung Under 15 Girls Freestyle State Wrestling Championship 2022 sanaba haukre. Linthoina kg humphunithoi gi freestyle da goal laukre. Wakambam Michael gi mitrang gumlaba athengba free kick na Rao Lairi Yangbam Laikai bu ahan boina club asigi puwari da Manipur gi top tier state league ki final tamna pusinba ngamkre. Amphana sinduna sathariba 15 suba Manipur state league ki ani suba semi final oina ngarang artificial turf ground lamlong thongkhong da sanakibada Rauna Sagolban United pu pansil ama sinoda maithiba piduna final da title holder Klasa FC Kainauga sanaragani. All Manipur Volleyball Association gi mityang makhada Kongkham Ibo Bishak Singh Memorial Trust amasung maibam Konjil Social Progressive Organization NKSPO mayang Imphal maibam na punna sinduna team 8 na group ani thokna khaidoktuna Kongkham Pisak Ningsing State Level Junior Boys Volleyball Tournament ki ngarang sanaki bahan ba match da AMIMY DOB na SDC bu set ahum ama kunga humdoi kunga taranipan kunga taranipan da maithiba pikhi. Atopa matching dana UNT Top Sifai na SCYC Senjam Chirak pu set ahum ama kunga mathoi kunga mathoi da SVA Haikruzam na YPC Isokpu set ahum sinoda kunga taramari kunga taranipan kunga taratare SSYC Senjam Chirak na AIMYDO B bu set ahum sinoda kunga taratare kunga kunithoi kunga taramathoi da maithiba pikhi. Mr. Manipur gi puwari da khwadi gi sanaroi masing yamna saruk yaba oiduna ngarang dagi Baigasandra Open Air Theater da humpu suba Minister Manipur 2022 haukre. State asigi ariba sanabagi competition ama oiriba Mr. Manipur gi Diamond Jubilee asida tongan ba category tareta athoi hen tanabagi gym
humpuga taruktagi punna nupa amasung nupi sanaroi chaniga humpuna saruk yari. Amadi Delhi gi Ambedkar Stadium da Rajasthan United ki home match oina sanakibada Neroka FC bu pansil ama sunoda maiti bapi kre. Girgis defender Aider Mambi Tayeb na ahan bahapta sankiba goal aduna yumbubu thangna na match ahum mai pakpa ngamhanki. Match ki kunchuba minata Neroka gi Lumilen Haukimna goal tamna thadarakpa chip ball ama mapachum kide. Rajasthan gi captain Martin Chavez na awangba ball kaya sanaki loinana Eurogen asigi cross ta Aider Mambati liepna helding tawduna minute 39 da goal adu chanki. Ani shuba haptasu nakal animang na ahan bagi matawgum sanaki loinana Chavez ki atopa cross amada Mambita liepna heading tawbada bar mathakta chatki. Rajasthan gi playmaker Josibab na mayai da ningthina mathau pangki loinana Neroka gi forward Haukip amasung Fletcher na yumbu defense namkhana na bahonarabasu kanaba phangkhide. Loisilakpada maroiba paw mahana. Imphal yai poklambi ki ngarian ching phata haudi sing hunthok pham oire. Kuki lal holup singa lenga katawrari basu handok nanaba taksin kre. Malem gi thakta gita jayenti pangthoktuna Pandit Samganipa na gita pakre. Ngasi gi hogalakliba naharol sinasu gita gi maramda khangjingadhabani haina Manipur gi governor Laganesana phongdokre. Amaromda leiba asigi civilization gi matik mayai hauzik tapna khanglaktuna tizin khomjin ba horakli basi thagat pham thoi haina Chief Minister N Birena phongdokli. Disabled singbu person with special abilities haina kauhaningi haina Minister Dingona phongdokre. Angang di ningthada khangi haina bagum Baldip ningthaujamna mobile scanner call gi app puthokadori. Mitay bu SD list da chanana bagi khongjangda saruk yaba lupmasing yam khalakli. Tanpham thokpa dimani haina MLA Radhesh Samna phongdokre. Police ki MPS grade 2 da promotion pibagi pangthokhiba review DPC singnarakhiba petition sing high court na dismiss tawkre. Dr. Singhi relay hunger strike leptana chathari. OBC post Metric ki scholarship pitho haina desamna taksin kre. Police constable oiba mana mahaki loinabi masanupi utupna thomduna hatkre. Angang amagi makokta singjang thamduna ki hallubada chenaba miyoi ahum police thamfare haire. Amadi ningtham thada Manipurda ingbagi chang yamna hanthare. Ijariba pausing asiga loinana hauziki oinadi nungtigi phongliba pause singdagi lokthok saba maru oiba pausing miyamda pijaba loisinjari. Mityang tabiriba amadi tabiriba singbo amuka hana Pusparani Laisramna khurumjari. Lengsin birau matau layang sang wangjing lamding bazar near Hairok Lamkai Hariba layang sang asida makal khuding maki laina sing layang bagi khudung saba pijari nongmaijing khudingi ayuk pung nipan makai dagi pung 12 makai faubada diabetic sugar gi OPD khudung saba thamjari amadi nungti numit khudingi ayuk ki pung nipan makai dagi 12 fauba nungthil gina pung ani dagina mari makai fauba OPD gi khudung saba thamjari matau layang sang asida pijari ba khudung saba singdi makal khuding maki blood
ꯇꯦꯁ ECG ꯑꯁꯤꯅꯆꯤꯡꯕ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯅꯧꯅ ꯍꯥꯡꯗꯣꯛꯆꯔꯤꯕ ꯃꯇꯥꯎ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 3 ꯑꯃꯗꯤ 4 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯝꯞ ꯑꯃ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 7005376731 ꯑꯃꯨꯛꯇꯪꯒ ꯍꯟꯅ 7005376731 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃꯗꯤ ꯑꯅꯧꯕ ꯃꯈꯜꯒꯤ ꯑꯅꯣꯞ ꯊꯤꯕꯗ ꯋꯥꯕꯤꯔꯕ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯃꯈꯜꯒꯤ ꯗꯤꯖꯥꯏꯟ ꯑꯐꯕ ꯃꯈꯜꯒꯤ ꯑꯅꯣꯞ ꯃꯥꯏꯊꯣꯡꯒ ꯆꯥꯟꯅꯔꯕ ꯑꯃꯁꯨꯡ ꯃꯇꯝꯒ ꯆꯨꯅꯔꯕ ꯁ꯭ꯇꯥꯏꯜꯁꯤꯡ ꯃꯦꯗꯤꯂꯦꯟ ꯑꯥꯏ ꯀꯦꯌꯔꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯔꯦ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯐꯥꯎꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯅꯣꯞꯁꯤꯡꯁꯨ ꯐꯪꯕꯤꯒꯅꯤ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯂꯦꯟꯁ ꯕ꯭ꯂꯨ ꯔꯦ ꯕ꯭ꯂꯣꯀꯤꯡ ꯂꯦꯟꯁ ꯄ꯭ꯔꯣꯒ꯭रेसिव ꯂꯦꯟꯁꯅꯆꯤꯡꯕ ꯂꯦꯟꯁꯁꯤꯡꯁꯨ ꯐꯪꯕꯤꯒꯅꯤ ꯑꯗꯣꯝꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯦꯗꯤꯂꯦꯟ ꯑꯥꯏ ꯀꯦꯌꯔ ꯚꯤꯖꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯥꯛꯄꯤꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ हांगदोकचरी पंथौ फूड सर्विस लाक्लिबा नोवेम्बर की तांग कुनगनी पान इंग्लिश सिंगनी कुनगनी थोइदिगे हौरगा पंथौ फूड सर्विस ना खोंगजोम कक्सिंग पलेन अमसुंग वाबगाइनि सिंग तोंगा तोंगान मफम सिंग असिदा सर्विस पिजगदौरि पंथौ फूड एप प्ले स्टोर दगी डाउनलोड तौबिरगा करी करम मखलगी अचा थक फंगदिबगी हाइबदु ngasi ngasi मगेंगे मियाम की दमा पंथौ फूड सर्विस अकोप मरोल की दमा 8119073554 अमुकहना 8119073554 पंथौ फूड सर्विस एडमिशन हांगदोकचरी सिनलई प्री प्राइमरी राइम्स टीचर्स ट्रेनिंग इंस्टीट्यूट थौबाल ब्रांच नियर वाइखोमनी गर्ल्स कॉलेज हारिबी इंस्टीट्यूट असिदा राइम्स की टीचर्स ट्रेनिंग की दमा ngasi ma form thaba hojari loinana computer training की सु form thaba hojari yaubini bisingna pau phaubi 7085760138 loinana 9863090554 अकुप मरोल नंबर असिदगी पाउ फौबी सिनलई प्री प्राइमरी राइम्स टीचर्स ट्रेनिंग इंस्टीट्यूट थौबाल ब्रांच नियर वाइखोमनी गर्ल्स कॉलेज